ꯃꯔꯛꯇꯨꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯀꯣꯛꯅꯅ ꯈꯨꯝꯖꯔꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯕ꯭ꯔꯦꯛꯐꯥꯁꯇꯀꯣ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯁꯤꯒꯤ ꯃꯥꯗꯔ ꯍꯣꯔꯂꯤꯛꯁꯁꯦ ꯑꯁꯤꯁꯦ ꯏꯁꯤꯡ ꯑꯁꯥꯕꯗ ꯈꯔ ꯅꯩꯖꯔꯦꯕꯀꯣ ꯉꯁꯤꯁꯦ ꯇꯨꯝ ꯍꯧꯒꯠꯂꯛꯄꯗꯅꯦ ꯂꯣꯛꯁꯨ ꯊꯨꯡꯅ ꯂꯩꯔꯝꯃꯦ ꯑꯗꯨꯗꯒꯤꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯑꯩ ꯉꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯁꯥꯍꯜꯂꯤꯅꯦ ꯏꯁꯤꯡꯁꯦ ꯍꯧꯖꯤꯛ ꯂꯣꯛ ꯊꯨꯡꯕꯁꯤꯒ ꯑꯗꯩ ꯁꯤꯒꯩꯁꯤꯒ ꯕꯤꯁꯀꯤꯠ ꯂꯩꯔꯦ ꯁꯤꯒꯩꯁꯤꯒ ꯇꯟ 3ꯈꯛ ꯂꯧꯖꯔꯦ ꯑꯗꯨꯒ ꯁꯤꯒ ꯃꯣꯔꯤ ꯁꯤꯒ ꯀꯦꯛ ꯑꯗꯨꯒ ꯁꯤꯒ ꯈꯥꯖꯨ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯧꯔꯦ ꯉꯁꯤ ꯕ꯭ꯔꯦꯛꯐꯥꯁꯁꯦ ꯑꯗꯣ ꯑꯩ ꯃꯣꯕꯥꯏꯜꯁꯦ ꯁꯤꯒꯩꯁꯤꯒ ꯕꯇꯜꯁꯤꯒꯀꯣ ꯉꯥꯔꯒ ꯊꯝꯒꯦꯕ ꯏꯁꯇꯦꯟꯁꯨ ꯄꯨꯔꯛꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯁꯤꯒꯩꯁꯤꯒ ꯑꯣꯏꯅ ꯉꯥꯔꯒ ꯑꯗꯨꯃꯥꯏꯅ ꯕꯇꯜꯁꯤꯒ ꯊꯝꯃꯒꯦ ꯁꯥꯔꯤ ꯏꯁꯤꯡꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕ ꯍꯧꯖꯔꯛꯑꯒꯦ ꯃꯣꯔꯤꯗꯨꯁꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯑꯗꯨꯒ ꯃꯅꯝ ꯅꯝꯊꯤꯕ ꯃꯣꯔꯤ ꯂꯩꯕꯅꯤꯅꯦ ꯑꯗꯣ ꯑꯁꯤꯁꯤꯗꯤ ꯑꯩꯈꯣꯏ ꯕꯣꯕꯣꯛ ꯔꯥꯅꯤ ꯍꯣꯏꯒꯤ ꯃꯣꯔꯤꯅꯦꯕꯀꯣ ꯌꯥꯝ ꯍꯥꯎꯋꯦ ꯃꯣꯏ ꯃꯣꯔꯤꯁꯦ ꯊꯥꯏꯅꯗꯒꯤ ꯑꯩꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤꯅꯦ ꯃꯣꯏ ꯃꯣꯔꯤ ꯄꯣꯛꯄ ꯑꯗꯨꯒ ꯂꯨꯍꯣꯡ ꯈꯣꯡꯗꯣꯡꯕ ꯀꯔꯤ ꯀꯔꯥ ꯀꯣꯟꯇꯦꯛ ꯂꯧꯕꯗꯣ ꯑꯗꯨ ꯑꯗꯨꯃꯥꯏꯅ ꯑꯗꯨꯝ ꯇꯧꯋꯦꯕ ꯃꯣꯏ ꯃꯣꯔꯤꯁꯦ ꯉꯁꯤꯐꯥꯎꯗ ꯃꯍꯥꯎꯁꯦ ꯇꯣꯞꯄꯦꯕ ꯃꯌꯥꯝꯒ ꯃꯥꯟꯅꯗꯦ ꯃꯌꯥꯝꯗꯤ ꯑꯗꯨꯝ ꯆꯥꯝꯕꯣꯏ ꯆꯥꯝꯗꯕꯣꯏ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯇꯧꯋꯤꯗꯅꯀꯣ ꯃꯥꯏ ꯃꯣꯔꯤꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯒ꯭ꯌꯥꯁ ꯀꯥꯕ ꯃꯤ ꯂꯩꯗꯅꯀꯣ ꯒ꯭ꯌꯥꯁꯀ ꯑꯝꯇ ꯀꯥꯗꯦ ꯃꯥꯏꯁꯤꯗꯤ ꯌꯥꯝ ꯍꯥꯎꯋꯦꯕ ꯑꯇꯩ ꯃꯣꯔꯤꯒ ꯃꯥꯟꯅꯗꯦ ꯃꯥꯏꯁꯦ ꯌꯥꯝ ꯍꯥꯎꯋꯦꯕ ꯃꯥꯏꯁꯤꯗꯤ ꯃꯣꯔꯤꯗꯁꯨ ꯍꯥꯎꯕ ꯍꯥꯎꯇꯕ ꯃꯅꯝ ꯅꯝꯊꯤꯕ ꯑꯃꯣꯠꯄ ꯃꯤꯅ ꯇꯧꯔꯗꯤ ꯐꯖꯅ ꯇꯧꯕꯤꯗꯕꯗꯣ ꯌꯣꯜꯂꯒ ꯂꯣꯏꯔꯦ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯂꯩꯕꯗꯣ ꯉꯁꯤꯗꯤ ꯊꯕꯛꯁꯨ ꯌꯥꯝ ꯀꯜꯂꯦ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯪꯗꯣꯏꯅꯤꯅꯀꯣ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯃꯅꯤꯡꯗ ꯕꯥꯊꯔꯨꯝ ꯑꯦꯇꯦꯁ ꯇꯧꯔꯒ ꯁꯥꯕꯗꯣ ꯑꯗꯨꯅ ꯃꯤꯁꯇ꯭ꯔꯤꯁꯨ ꯌꯥꯝ ꯂꯥꯛꯑꯦ ꯉꯁꯤꯗꯤ ꯃꯤꯁꯇ꯭ꯔꯤ ꯉꯁꯤ ꯂꯥꯛꯏꯁꯦ 3, 4, 5ꯅꯤ ꯂꯥꯛꯏꯁꯦ ꯉꯁꯤ ꯑꯗꯨꯅ ꯊꯕꯛꯁꯨ ꯈꯔ ꯀꯜꯂꯦ ꯃꯥꯗꯔ ꯍꯣꯔꯂꯤꯛꯁꯦ ꯑꯩꯗꯤ ꯌꯥꯝ ꯍꯥꯎꯋꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯌꯥꯝ ꯆꯝꯃꯒ ꯌꯥꯝ ꯍꯥꯎꯕꯗꯣ ꯑꯆꯝ ꯑꯔꯥꯛꯁꯤꯅ ꯍꯥꯎꯋꯦ ꯑꯩꯗꯤ ꯃꯌꯥꯝ ꯉꯁꯤꯗꯤ ꯏꯅꯥꯎꯅꯨꯄꯤꯁꯨ ꯀꯣꯂꯦꯖ ꯀꯥꯈ꯭ꯔꯦꯕꯀꯣ ꯀꯣꯂꯦꯖ ꯍꯥꯡꯉꯦ ꯍꯥꯏꯅꯅꯦ ꯑꯗꯣ ꯃꯥ ꯂꯩꯇꯕꯁꯦ ꯏꯆꯤꯛ ꯆꯤꯛꯑꯒ ꯅꯨꯡꯉꯥꯏꯇꯕꯗꯣ ꯋꯥꯔꯤ ꯋꯥꯇꯥꯏ ꯃꯥ ꯂꯩꯔꯗꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯈꯣꯠꯅꯅ ꯑꯗꯨꯝ ꯂꯥꯡꯅ ꯈꯣꯠꯅ ꯑꯗꯨꯝ ꯂꯩꯕꯗꯣ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯗꯨꯒ ꯍꯛꯆꯥꯡ ꯉꯝꯗꯕ ꯀꯔꯤ ꯀꯔꯥꯁꯨ ꯂꯣꯏ ꯀꯥꯎꯋꯦꯕꯅꯦ ꯁꯨꯝ ꯃꯤ ꯑꯃꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅ ꯂꯩꯕ ꯈꯣꯠꯄꯗꯣ ꯍꯥꯏꯗꯤ ꯋꯥꯈꯜꯁꯨ ꯀꯥꯎꯋꯦ ꯋꯥꯈꯜꯒꯤ ꯅꯨꯡꯉꯥꯏꯇꯕꯁꯨ ꯐꯩꯌꯦ ꯑꯗꯨꯒ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯇꯕ ꯀꯔꯤ ꯀꯔꯥꯁꯨ ꯑꯗꯨꯝ ꯐꯩꯗꯅꯀꯣ ꯏꯊꯟꯇ ꯂꯩꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯃꯥ ꯉꯁꯤ ꯆꯠꯈꯤꯕꯁꯦ ꯅꯨꯡꯉꯥꯏꯇꯦ ꯑꯗꯨꯒ ꯀꯣꯂꯦꯖꯇꯤ ꯀꯥꯗꯕ ꯌꯥꯗꯦꯗꯅꯀꯣ ꯑꯗꯨꯅꯤ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯦ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛꯁꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯑꯃ ꯂꯥꯛꯀꯅꯦꯅ ꯉꯥꯏꯕꯅꯦꯕꯀꯣ ꯑꯗꯣ ꯃꯌꯥꯝ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯄꯤꯇꯤ ꯄꯤꯇꯤ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯅꯣꯡ ꯃꯔꯛꯁꯤꯒ ꯄꯥꯔꯁꯦꯜ ꯊꯤꯟꯕ ꯂꯥꯛꯇꯣꯏꯅꯦꯕꯀꯣ ꯈꯜꯂꯨꯔꯒ ꯅꯨꯡꯉꯥꯏꯇꯦ ꯑꯗꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯂꯩꯌꯦ ꯖꯣꯠ ꯇꯧꯔꯒꯀꯣ ꯏꯁꯥ ꯍꯨꯃꯥꯡ ꯃꯃꯜꯅ ꯁꯨꯔꯒ ꯆꯥꯖꯒꯦ ꯃꯤꯉꯣꯟꯗꯩꯗꯤ ꯅꯤꯔ ꯆꯥꯔꯣꯏꯒꯦꯅ ꯈꯟꯕ ꯃꯤꯁꯨ ꯂꯩꯌꯦꯕ ꯑꯗꯨꯒ ꯈꯔ ꯑꯃꯁꯨ ꯂꯩꯌꯦꯕ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯒꯦ ꯉꯁꯤ ꯅꯣꯡꯃꯒꯤ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯔ ꯂꯣꯏꯔꯦ ꯍꯌꯦꯡꯒꯤ ꯊꯣꯛꯄ ꯂꯥꯛꯀꯅꯤꯅ ꯈꯟꯕ ꯃꯤꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯅꯨꯡꯕꯨ ꯅꯨꯡꯁꯤ ꯃꯌꯥꯝ ꯅꯣꯡ ꯃꯔꯛꯁꯤꯒ ꯄꯥꯔꯁꯦꯜꯒ ꯄꯤꯕ ꯂꯥꯛꯏꯁꯦꯀꯣ ꯃꯤ ꯈꯔ ꯑꯃꯗꯤ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯄꯩꯁా ꯇꯥꯅꯤꯡꯗꯅ ꯀꯣ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯅꯤ ꯍꯥꯏꯅ ꯂꯩꯕ ꯃꯤꯁꯨ ꯃꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯅꯤꯁꯥ ꯈꯥꯏꯕꯒꯤ ꯄꯩꯁꯥ ꯂꯩꯇꯅ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯅꯤ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯂꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕ ꯗꯦꯂꯤꯚꯔꯤ ꯕꯣꯏ ꯑꯣꯏꯕꯁꯨ ꯀꯔꯤ ꯀꯥꯏꯒꯦ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯌꯦꯡꯉꯨ ꯁꯨꯛꯌꯥꯝ ꯋꯥꯅ ꯅꯣꯡ ꯃꯔꯛꯁꯤꯒ ꯅꯨꯡꯁꯥ ꯁꯥꯕ ꯈꯪꯗꯉꯩ ꯅꯣꯡ ꯃꯔꯛꯁꯤꯒ ꯗꯦꯂꯤꯚꯔꯤ ꯕꯣꯏꯅꯦꯅ ꯂꯥꯛꯏꯁꯦꯀꯣ
ꯅꯨꯡꯁꯤꯗ꯭ꯔꯥ ꯃꯌꯥꯝ ꯍꯥꯏꯗꯤ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯏꯁꯥꯅ ꯏꯁꯥꯒꯤ ꯍꯨꯃꯥꯡ ꯃꯃꯜꯅ ꯇꯥꯜꯂꯒ ꯆꯥꯖꯕꯗꯣ ꯑꯗꯨꯅ ꯐꯠꯇ꯭ꯔꯅꯦ ꯃꯤ ꯈꯔ ꯑꯃꯗꯤ ꯃꯤꯉꯣꯟꯗꯩ ꯅꯤꯔꯒ ꯆꯥꯅꯤ ꯅꯤꯔꯒ ꯂꯧꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯂꯩꯌꯦꯕꯀꯣ ꯋꯥꯅꯤꯡꯗ꯭ꯔꯗꯤ ꯀꯗꯥꯏꯗꯩ ꯄꯩꯁꯥ ꯂꯥꯛꯇꯣꯏꯅꯣ ꯋꯥꯔꯒꯅꯤ ꯄꯩꯁꯥ ꯂꯥꯛꯇꯣꯏꯁꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯁꯦꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯁꯤꯀꯣ ꯃꯌꯥꯝ ꯄꯩꯁꯥ ꯍꯥꯏꯁꯦ ꯋꯥꯔꯒꯅꯤ ꯍꯨꯃꯥꯡꯗꯣ ꯇꯥꯔꯒꯅꯤ ꯄꯩꯁా ꯂꯥꯛꯇꯣꯏꯁꯦ ꯍꯨꯃꯥꯡ ꯇꯥꯗꯅ ꯋꯥꯗꯅ ꯄꯩꯁా ꯂꯥꯛꯄ ꯌꯥꯕ꯭ꯔꯣ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯣ ꯊꯕꯛ ꯁꯨꯅꯤꯡꯗꯕ ꯃꯇꯨ ꯃꯆꯥ ꯊꯤꯖꯤꯜꯂꯒ ꯊꯕꯛ ꯁꯨꯅꯤꯡꯗꯅ ꯃꯤꯉꯣꯟꯗ ꯅꯤꯔ ꯆꯥꯅꯤꯅ ꯈꯟꯕ ꯃꯌꯥꯝꯗꯣ ꯉꯁꯤꯗꯩ ꯊꯕꯛ ꯁꯨꯕ ꯍꯧꯔꯣ ꯍꯨꯃꯥꯡ ꯇꯥꯔꯣ ꯄꯩꯁా ꯇꯥꯜꯂꯣ ꯅꯇꯨ ꯅꯆꯥꯗꯣ ꯊꯥꯛꯑꯣ ꯅꯨꯡꯉꯥꯏꯅ ꯊꯝꯃꯣ ꯑꯗꯣ ꯅꯇꯨ ꯅꯆꯥꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯃꯗꯤ ꯅꯇꯨ ꯅꯆꯥꯁꯤꯡꯗꯣ ꯀꯩꯗꯧꯕꯩ ꯆꯦꯟꯗꯣꯏꯅꯣ ꯀꯩꯗꯧꯕꯩ ꯑꯇꯣꯞꯄ ꯅꯨꯄꯥꯗ ꯆꯦꯟꯗꯣꯏꯅꯣ ꯅꯣꯏꯅ ꯊꯕꯛ ꯇꯧꯅ ꯅꯇꯨ ꯅꯆꯥꯁꯤꯡꯗꯣ ꯅꯨꯡꯉꯥꯏꯅ ꯊꯝꯃꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯣꯏꯁꯨ ꯅꯨꯡꯉꯥꯏꯅ ꯂꯩꯗꯣꯏꯗꯣ ꯑꯗꯣ ꯅꯣꯏꯅ ꯅꯤꯁꯥ ꯈꯥꯏꯅ ꯅꯤꯁꯥꯒꯤ ꯋꯥꯈꯜꯗ ꯅꯨꯄꯤꯒꯤ ꯋꯥꯈꯜꯗ ꯁꯣꯝꯗ ꯉꯥꯎꯅ ꯂꯩꯔꯦ ꯑꯗꯨꯗꯤ ꯅꯇꯨ ꯅꯆꯥꯗꯣ ꯆꯦꯟꯈꯤ ꯇꯥꯕꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯗꯤ ꯄꯥꯔꯁꯦꯜꯁꯦ ꯍꯥꯡꯗꯣꯛꯑ ꯌꯦꯡꯉꯁꯦ A few moments later. ꯃꯌꯥꯝ ꯑꯩ ꯉꯁꯤ ꯃꯊꯦꯜꯁꯦ ꯁꯤꯗ ꯂꯩꯖꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯑꯗꯨꯒ ꯍꯪꯒꯥꯝꯒ ꯊꯣꯡꯕꯅꯦꯕꯀꯣ ꯑꯩꯗꯤ ꯉꯥꯗꯣ ꯆꯥꯗꯕꯅꯤꯅ ꯍꯪꯒꯥꯝꯒ ꯑꯗꯨꯒ ꯃꯍꯤ ꯃꯅꯥꯏ ꯈꯔ ꯇꯧꯔꯒ ꯂꯧꯔꯦ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯂꯩꯔꯦ ꯎꯇꯤ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤ ꯊꯣꯡꯕꯅꯦ ꯉꯁꯤ ꯅꯣꯡ ꯇꯥꯕꯁꯤꯗ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯦ ꯍꯥꯎꯗꯣꯏꯅꯦ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯊꯕꯤ ꯑꯗꯨꯒ ꯁꯤꯒ ꯂꯩꯔꯦ ꯌꯦꯅꯝ ꯕꯣꯔꯥ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯊꯥꯡꯖꯤꯡ ꯑꯃꯦꯠꯄꯤ ꯎ ꯃꯣꯔꯣꯛꯀ ꯇꯧꯔꯒ ꯃꯦꯠꯄꯅꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯩꯁꯤꯒ ꯑꯆꯥꯔ ꯈꯔ ꯂꯧꯔꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯆꯥꯕ ꯍꯧꯖꯔꯒꯦ ꯎꯇꯤ ꯊꯣꯡꯕꯁꯦ ꯍꯥꯟꯅ ꯍꯧꯒꯦ ꯍꯥꯎꯗꯧ ꯃꯥꯜꯂꯦ ꯍꯣꯏ ꯊꯥꯡꯖꯤꯡꯁꯦ ꯃꯤꯗꯤ ꯃꯔꯨ ꯆꯥꯕꯁꯨ ꯂꯩꯕꯅꯦ ꯑꯗꯣ ꯀꯅꯥ ꯊꯥꯡꯖꯤꯡ ꯃꯔꯨ ꯆꯥꯒꯦ ꯍꯥꯏꯔꯣ ꯑꯩꯗꯤ ꯊꯥꯡꯖꯤꯡ ꯃꯔꯨꯁꯦ ꯆꯥꯗꯦꯕꯀꯣ ꯑꯗꯨꯝ ꯆꯨꯞꯄꯒ ꯃꯥꯏ ꯃꯀꯨꯗꯣ ꯆꯨꯞꯄꯒ ꯃꯔꯨꯗꯣ ꯍꯨꯟꯖꯦꯛꯄ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦꯕ ꯑꯗꯣ ꯊꯥꯡꯖꯤꯡ ꯃꯔꯨ ꯆꯥꯕ ꯃꯤꯁꯨ ꯂꯩꯔꯝꯒꯅꯤ ꯃꯌꯥꯝ ꯍꯥꯏꯔꯣ ꯀꯅꯥ ꯊꯥꯡꯖꯤꯡ ꯃꯔꯨ ꯆꯥꯒꯦ ꯉꯁꯤꯁꯦ ꯍꯪꯒꯥꯝꯒ ꯑꯗꯨꯒ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯊꯣꯡꯒꯅꯦꯅ ꯇꯧꯔꯝꯕꯅꯦꯕ ꯑꯗꯣ ꯅꯣꯡ ꯇꯥꯕꯁꯤꯒ ꯎꯇꯤ ꯑꯃ ꯆꯥꯔꯗꯤ ꯍꯥꯎꯅꯦꯅꯅꯦ ꯁꯒꯣꯜꯍꯋꯥꯏ ꯎꯇꯤꯁꯤꯃ ꯇꯧꯔꯦ ꯑꯗꯨꯒ ꯂꯨꯄꯥ ꯃꯥꯟꯕꯤꯒ ꯑꯗꯨꯒ ꯍꯪꯒꯥꯝ ꯑꯃ ꯊꯣꯡꯉꯦ ꯎ ꯃꯣꯔꯣꯛꯀꯤ ꯈꯨꯍꯥꯎꯁꯤꯗꯤ ꯂꯩꯇ꯭ꯔꯦ ꯂꯨꯄꯥ ꯃꯥꯟꯕꯤ ꯊꯣꯡꯕꯁꯨ ꯑꯃꯨꯛ ꯌꯦꯡꯒꯦ ꯍꯥꯎꯋꯦ ꯉꯥ ꯃꯆꯥ ꯄꯥꯝꯕ ꯃꯤꯁꯨ ꯂꯩꯕꯀꯣ ꯊꯑꯣꯏꯅ ꯉꯥ ꯃꯆꯥ ꯕꯖꯥꯔꯗ ꯆꯠꯂꯒ ꯉꯥ ꯃꯆꯥ ꯂꯩꯔꯒ ꯆꯥꯕ ꯃꯤꯁꯨ ꯂꯩꯗꯅꯀꯣ ꯑꯩꯗꯤ ꯉꯥ ꯃꯆꯥꯒꯤ ꯖꯥꯠꯇ ꯉꯥ ꯃꯆꯥꯁꯦ ꯀꯌꯥ ꯄꯥꯝꯒꯟꯗꯦꯕ ꯑꯗꯨꯝ ꯃꯍꯤ ꯃꯅꯥꯏꯕꯨꯗꯤ ꯆꯥꯕ ꯑꯗꯨꯒ ꯉꯥꯗꯣ ꯊꯑꯣꯏꯅ ꯉꯥꯗꯣ ꯆꯥꯗꯦꯕ ꯈꯥꯕꯗꯣ ꯉꯥ ꯃꯆꯥꯒꯤ ꯃꯥꯏ ꯈꯥꯕꯗꯣ ꯑꯗꯨꯗꯣ ꯍꯩꯅꯗꯦꯕꯀꯣ ꯑꯗꯣ ꯃꯤꯅ ꯍꯥꯏꯕꯗꯗꯤ ꯈꯥꯕꯁꯤꯅꯅꯦ ꯃꯍꯥꯎꯁꯦ ꯉꯥꯈꯥꯒꯤ ꯃꯍꯥꯎꯁꯦ ꯍꯥꯎꯔꯤꯁꯦ ꯈꯪꯗꯦ ꯉꯁꯤꯒꯤꯁꯤꯕꯨꯗꯤ ꯂꯨꯄꯥ ꯃꯥꯟꯕꯤꯅꯤꯅ ꯍꯥꯎꯋꯦ ꯈꯥꯗꯦ ꯑꯗꯣ ꯃꯌꯥꯝ ꯑꯩꯅ ꯌꯨꯇ꯭ꯌꯨꯕꯇ ꯚꯤꯗꯤꯑꯣ ꯀꯔꯤ ꯀꯔꯥ ꯑꯞꯂꯣꯗ ꯇꯧꯔꯛꯇꯕꯁꯦ ꯊꯥ ꯑꯍꯨꯝ ꯑꯗꯨꯃꯥꯏꯅ ꯈꯔ ꯍꯦꯜꯂꯝꯃꯅꯦꯕꯀꯣ ꯑꯗꯣ ꯑꯩꯁꯦ ꯍꯛꯆꯥꯡꯁꯦ ꯉꯝꯃꯨꯗ꯭ꯔꯦ ꯏꯁꯥ ꯉꯝꯃꯨꯗꯕꯁꯤꯒ ꯑꯗꯨꯝ ꯏꯁꯥ ꯉꯝꯗ꯭ꯔꯕꯅꯤꯅ ꯕ꯭ꯂꯣꯛ ꯇꯧꯅꯅꯤꯡꯕꯁꯨ ꯄꯣꯛꯇ꯭ꯔꯦ ꯋꯥꯈꯜꯗꯣ ꯑꯗꯨꯝ ꯄꯤꯛꯊꯈꯤꯅꯀꯣ ꯑꯗꯨꯝ ꯄꯤꯛꯊꯈꯤ ꯋꯥꯈꯜꯁꯦ
ꯍꯛꯆꯥꯡ ꯉꯝꯗ꯭ꯔꯒ ꯀꯃꯥꯏꯅ ꯕ꯭ꯂꯣꯛ ꯅꯝꯒꯅꯤ ꯅꯠꯇ꯭ꯔꯥ ꯃꯌꯥꯝ ꯑꯗꯨꯅ ꯑꯗꯨꯝ ꯕ꯭ꯂꯣꯛ ꯅꯝꯗꯕꯁꯦ ꯍꯛꯆꯥꯡꯁꯦ ꯅꯨꯡꯉꯥꯏꯇꯕꯁꯦ ꯋꯥꯈꯜꯁꯨ ꯑꯗꯨꯝ ꯄꯤꯛꯊꯔꯦ ꯍꯛꯆꯥꯡꯁꯨ ꯁꯣꯟꯊꯈꯤꯅꯀꯣ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯝꯕ ꯍꯧꯔꯦ ꯑꯗꯣ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯣ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯂꯩꯔꯒꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯃꯌꯥꯝ ꯑꯗꯣ ꯃꯌꯥꯝ ꯉꯁꯥꯏ ꯑꯩꯒꯤ ꯄꯥꯔꯁꯦꯜ ꯂꯥꯛꯄꯗꯣ ꯑꯗꯨꯗꯣ ꯍꯧꯖꯤꯛ ꯆꯥꯛ ꯇꯣꯛꯂꯒ ꯍꯥꯡꯗꯣꯛꯑꯒ ꯌꯦꯡꯉꯁꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯆꯥꯕꯁꯨ ꯂꯣꯏꯁꯤꯟꯈꯤꯒꯦ ꯑꯗꯨ ꯂꯣꯏꯔꯒ ꯃꯌꯥꯝꯒ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯕ꯭ꯂꯣꯛꯁꯦ ꯌꯥꯝ ꯁꯥꯡꯉꯅꯦꯕꯀꯣ ꯑꯗꯨꯒꯤ ꯑꯗꯣ ꯃꯌꯥꯝꯁꯤꯒ ꯂꯩꯔꯦ ꯑꯩꯒꯤ ꯄꯥꯔꯁꯦꯜꯁꯦꯀꯣ ꯍꯥꯡꯗꯣꯛꯑꯒꯗꯤ ꯑꯗꯨꯝ ꯌꯦꯡꯉꯁꯦ ꯑꯗꯣ ꯂꯤꯠꯄꯗꯤ ꯏꯅꯥꯎꯅꯨꯄꯤꯗ ꯍꯥꯟꯅ ꯂꯤꯠꯂꯅꯤꯕꯀꯣ ꯃꯔꯝꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯤꯠꯄꯗꯣ ꯍꯧꯖꯤꯛ ꯐꯠꯇꯦꯕ ꯑꯗꯨꯒꯤ ꯁꯤ ꯌꯨꯝꯗ ꯑꯗꯨꯝ ꯂꯤꯠꯅꯕꯩꯅꯤꯗ ꯅꯥꯏꯀꯤꯅꯦꯕꯀꯣ ꯍꯧꯖꯤꯛꯇꯤ ꯏꯪꯉꯕꯅꯤꯅ ꯁꯦ ꯕꯦꯜꯚꯦꯠꯀꯤꯅꯦꯕꯀꯣ ꯕꯦꯜꯚꯦꯠꯀꯤ ꯁꯥꯏꯖ ꯑꯣꯏꯅ ꯂꯧꯏꯕ ꯏꯪꯁꯜꯂꯛꯄꯁꯤꯒꯅꯦ ꯁꯨꯃꯥꯏꯅ ꯑꯣꯏꯌꯦ ꯑꯗꯣ ꯌꯥꯝ ꯁꯥꯡꯉꯦ ꯐꯤꯁꯦꯀꯣ ꯌꯥꯝ ꯁꯥꯡꯉꯦ ꯈꯔ ꯑꯩꯉꯣꯟꯗꯗꯤ ꯑꯩꯅ ꯂꯤꯠꯀꯗꯕ ꯑꯣꯏꯗꯤ ꯈꯔ ꯀꯛꯇ ꯌꯥꯔꯣꯏꯕꯀꯣ ꯌꯥꯝ ꯁꯥꯡꯉꯦ ꯃꯁꯤꯁꯦ ꯑꯗꯣ ꯑꯩ ꯂꯤꯠꯄꯨꯗꯤ ꯂꯤꯠꯆꯔꯔꯣꯏꯒꯦ ꯀꯩꯒꯤꯅꯣ ꯍꯥꯏꯗꯤ ꯑꯩꯅ ꯍꯥꯟꯅ ꯂꯤꯠꯄꯗꯣ ꯍꯧꯖꯤꯛ ꯐꯠꯇꯦꯕ ꯑꯗꯨꯅ ꯏꯅꯥꯎꯅꯨꯄꯤꯗ ꯂꯤꯠꯂꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯂꯤꯠꯂꯅꯤ ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯕ꯭ꯂꯣꯒꯁꯦ ꯉꯁꯤꯒꯤ ꯁ꯭ꯋꯥꯏꯁꯤꯒ ꯑꯣꯏꯅ ꯂꯣꯏꯁꯤꯜꯂꯒꯦ ꯑꯗꯣ ꯅꯧꯅ ꯆꯪꯕꯤꯔꯛꯄ ꯑꯣꯏꯔꯒꯗꯤ ꯃꯌꯥꯝ ꯂꯥꯏꯛ ꯁꯤꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯅꯨꯡꯁꯤꯕ ꯃꯈꯥꯗ ꯀꯣꯃꯦꯟꯠꯁꯨ ꯃꯌꯥꯝ ꯄꯤꯕꯤꯔꯝꯃꯣ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯤ